ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯃꯅꯤꯄꯨꯔꯤ ꯂꯩꯆꯜ ꯋꯥꯔꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯌꯣꯡꯀꯣꯛ ꯄꯥꯟꯕ ꯔꯥꯖꯀꯨꯃꯥꯔ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ ꯖꯦꯅꯤ ꯈꯨꯃꯟ꯫ ꯋꯥꯔꯤ ꯑꯁꯤꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯕꯣꯏꯔꯦ꯫ ꯅꯤꯡꯊꯧ ꯑꯁꯤꯒꯤꯅꯤ ꯍꯥꯏꯕꯗ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯖꯔꯝꯗꯦ꯫ ꯐꯅ ꯀꯨꯏꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯂꯩꯔꯛꯂꯕꯁꯨ ꯃꯆꯥ ꯑꯃꯠꯇ ꯎꯖꯔꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯃꯅꯥꯏ ꯃꯁꯜ ꯃꯌꯥꯝꯒ ꯅꯤꯡꯊꯧꯒ ꯎꯃꯪꯗ ꯁꯥ ꯇꯥꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯁꯥ ꯑꯃꯠꯇ ꯐꯪꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯁꯥ ꯑꯗꯣ ꯐꯪꯅꯅꯕ ꯁꯨꯝ ꯊꯤꯔꯛꯄꯗ ꯋꯥꯔꯗꯨꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯔꯤꯕ ꯃꯅꯥꯏ ꯃꯁꯜꯁꯤꯡ ꯑꯗꯣ ꯎ ꯑꯃꯒꯤ ꯃꯈꯥꯗ ꯃꯈꯣꯏ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯣꯡ ꯑꯃ ꯎ ꯑꯃꯒꯤ ꯃꯊꯛ ꯑꯗꯨꯗ ꯂꯩꯕꯗꯣ ꯅꯤꯡꯊꯧ ꯑꯗꯨꯅ ꯎꯔꯛꯈꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯌꯣꯡ ꯑꯗꯣ ꯇꯦꯟ ꯀꯥꯞꯇꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ꯫ ꯌꯣꯡ ꯑꯗꯨꯁꯨ ꯊꯋꯥꯏ ꯍꯤꯡꯅꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯎ ꯑꯃꯗꯒꯤ ꯎ ꯑꯃꯗ ꯆꯣꯡꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯥꯟꯅꯔꯛꯄꯅ ꯎꯃꯪ ꯑꯗꯨꯗ ꯎ ꯑꯃꯒꯤ ꯃꯈꯥꯗ ꯃꯨꯅꯤ ꯔꯤꯁꯤ ꯑꯃ ꯒ꯭ꯌꯥꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯣꯡ ꯑꯗꯣ ꯃꯨꯅꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯇꯦꯟ ꯑꯗꯨꯅ ꯀꯥꯞꯇꯨꯅ ꯌꯣꯡ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯣ ꯀꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯄꯥꯏꯊꯣꯔꯛꯄ ꯏ ꯃꯌꯥꯝ ꯑꯗꯣ ꯃꯨꯅꯤ ꯑꯗꯨꯒꯤ ꯃꯁꯥꯗ ꯆꯣꯡꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯨꯅꯤ ꯑꯗꯣ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯇꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯁꯥꯞ ꯇꯧꯔꯝꯃꯤ꯫ ꯆꯪꯖꯔꯛꯂꯕ ꯖꯤꯕ ꯑꯃꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯅꯍꯥꯛꯅ ꯍꯥꯠꯇꯣꯛꯄꯤꯔꯤ꯫ ꯑꯗꯨꯒꯤ ꯃꯍꯩꯗꯤ ꯅꯪ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯃꯨꯅꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯌꯦꯡ ꯅꯤꯡꯊꯧ ꯅꯪꯒꯤꯁꯨ ꯅꯨꯃꯤꯠꯇ ꯅꯆꯥ ꯎꯕ ꯃꯇꯝꯗ ꯌꯣꯡ ꯃꯀꯣꯛ ꯄꯥꯟꯕ ꯅꯆꯥ ꯑꯃ ꯄꯣꯛꯀꯅꯤ꯫ ꯋꯥꯐꯝ ꯑꯗꯣ ꯍꯦꯛ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯣ ꯃꯊꯃꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯨꯔꯨ ꯈꯨꯗꯨꯞ ꯀꯨꯜꯂꯒ ꯃꯈꯨꯠ ꯑꯅꯤ ꯂꯨꯅꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯨꯅꯤ ꯑꯗꯨꯗ ꯀꯞꯂꯒ ꯍꯥꯏꯖꯔꯛꯂꯝꯃꯤ꯫ ꯍꯦ ꯃꯨꯅꯤ, ꯑꯩꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜ ꯑꯁꯤꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯔꯝꯃꯨ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯒꯤ ꯁꯥꯞꯇꯤ ꯀꯣꯛꯑꯔꯣꯏ꯫ ꯑꯗꯨꯕꯨ ꯌꯣꯡ ꯃꯀꯣꯛ ꯄꯥꯟꯕ ꯑꯉꯥꯡ ꯑꯗꯨꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯎꯃꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯖꯤꯕ ꯄꯥꯟꯕ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯃꯆꯥꯃꯛꯅꯤ ꯈꯜꯂꯒ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯇꯥꯏꯕꯪ ꯃꯤ ꯑꯗꯣ ꯑꯣꯜꯂꯛꯀꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯨꯅꯤ ꯑꯗꯣ ꯃꯈꯣꯡ ꯂꯨꯝꯅ ꯊꯥꯡꯂꯒ ꯆꯠꯈꯤ꯫ ꯃꯨꯅꯤ ꯑꯗꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣ ꯌꯦꯡꯂꯒ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯒ ꯀꯔꯤꯕꯨ ꯇꯧꯔꯨꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯣ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯅ ꯃꯅꯥꯏ ꯃꯁꯜ ꯃꯌꯥꯝꯒ ꯂꯣꯏꯅꯔꯛꯇꯨꯅ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯂꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯣ ꯃꯇꯝ ꯄꯨꯝꯕꯗ ꯃꯊ꯭ꯋꯥꯏ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯗꯣ ꯃꯁꯥ ꯋꯥꯏ ꯁꯪꯂꯝꯗꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯊꯥ ꯁꯨꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄ ꯃꯇꯝꯗꯗꯤ ꯃꯁꯥꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯑꯗꯨꯒ ꯃꯀꯣꯛꯅ ꯌꯣꯡꯒꯤ ꯃꯀꯣꯛ ꯄꯥꯜꯂꯒ ꯄꯣꯛꯂꯛꯂꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯆꯥꯕꯨ ꯎꯖꯕ ꯃꯇꯝꯗ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯉꯥꯡ ꯑꯗꯨꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯇꯨꯃꯤꯟꯅ ꯃꯃꯥ ꯃꯄꯥ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯀꯣꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ
ꯂꯦꯞꯇꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯨꯏ ꯀꯌꯥ ꯑꯃꯅ ꯃꯉꯣꯟꯗ ꯇꯥꯟꯅꯗꯨꯅ ꯈꯣꯡꯂꯝꯃꯤ꯫ ꯃꯥꯁꯨ ꯀꯤꯕꯗꯒꯤ ꯀꯟꯅ ꯆꯦꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯆꯦꯜꯂꯛꯄꯅ ꯃꯍꯥꯛ ꯎꯃꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯊꯤꯕꯗꯤ ꯐꯪꯈꯤꯗꯦ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯃ ꯆꯪꯅ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗꯦ꯫ ꯃꯆꯥ ꯑꯗꯣ ꯁꯤꯔꯝꯂꯅꯤ ꯈꯜꯂꯔꯛꯂꯤ꯫ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯈꯨꯟ ꯑꯃꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯜꯂꯝꯃꯤ꯫ ꯈꯨꯟꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨꯗ ꯉꯥꯡꯅꯩ ꯁꯣꯟꯅꯩ ꯐꯖꯩ ꯍꯥꯏꯅ꯫ ꯅꯣꯡꯃꯗꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯁꯤꯡ ꯆꯟꯕ ꯂꯥꯛꯂꯝꯃꯤ ꯎꯃꯪ ꯑꯃꯗ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯁꯤꯡ ꯆꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯌꯨꯝꯗ ꯍꯜꯂꯁꯤ, ꯃꯇꯝꯁꯤ ꯊꯦꯡꯖꯤꯜꯂꯛꯂꯦ, ꯁꯤꯡꯁꯨ ꯀꯣꯛꯊꯣꯡ ꯐꯥꯔꯦ, ꯍꯜꯂꯅꯕ ꯇꯧꯔꯁꯤ ꯂꯥꯛꯂꯣ"꯫ ꯑꯗꯨꯝꯅ ꯍꯥꯏꯗꯨꯅ "ꯆꯠꯂꯁꯤ ꯏꯕꯦꯝꯃ" ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯂꯥꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ "ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯈꯣ ꯏꯃꯥ, ꯑꯩꯒꯤꯗꯤ ꯀꯣꯛꯊꯣꯡ ꯐꯥꯗ꯭ꯔꯤꯌꯦ" ꯍꯥꯏꯗꯨꯅ ꯁꯤꯡ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯆꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯥꯎꯔꯕ ꯀꯩ ꯑꯃ ꯃꯃꯥ ꯃꯆꯥꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯀꯩ ꯑꯗꯨꯅ ꯉꯪꯗꯨꯅ ꯂꯥꯎꯗꯨꯅ ꯃꯃꯥ ꯃꯆꯥꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯄ ꯑꯗꯨꯗ ꯊꯋꯥꯏ ꯍꯤꯡꯅꯅꯕ ꯍꯥꯏꯗꯨꯅ ꯆꯦꯜꯂꯝꯃꯤ꯫ ꯃꯃꯥ ꯑꯗꯨꯗꯤ ꯃꯌꯨꯝ ꯇꯥꯕ ꯂꯝꯕꯤꯗ ꯆꯦꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯎꯃꯪꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯆꯥꯎꯔꯕ ꯎ ꯑꯃꯗ ꯃꯈꯣꯡ ꯑꯗꯣ ꯄꯜꯂꯗꯨꯅ ꯇꯨꯁꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯀꯣꯛ ꯑꯗꯣ ꯌꯩꯁꯤꯟꯗꯨꯅ ꯂꯩꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯣ ꯌꯩꯁꯤꯟꯈꯤꯕ ꯑꯗꯨꯅ ꯉꯥꯎꯔꯒ ꯂꯩꯃꯥꯏꯗ ꯍꯥꯏꯊꯗꯨꯅ ꯂꯩꯔꯤꯉꯩ ꯌꯣꯡ ꯃꯀꯣꯛ ꯄꯥꯟꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯣ ꯆꯥꯅꯅꯕ ꯊꯤꯕ ꯂꯥꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯅꯨꯄꯤ ꯑꯗꯣ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯁꯨꯔꯨꯡꯗ ꯅꯨꯄꯤ ꯑꯗꯣ ꯊꯅꯝꯂꯒ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯅ ꯆꯥꯅꯅꯕ ꯊꯤꯕ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯁꯤꯔꯝꯂꯅꯤ, ꯀꯩꯅ ꯁꯣꯏꯗꯅ ꯆꯥꯔꯝꯂꯒꯅꯤ ꯈꯜꯂꯝꯃꯤ꯫ ꯃꯃꯥ ꯑꯗꯣ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯃꯆꯤ ꯐꯝꯗꯨꯅ ꯀꯞꯂꯒꯇ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯃꯃꯥ ꯑꯗꯣ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯇꯦꯟꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯅꯨꯄꯤ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯁꯨꯔꯨꯡ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯌꯣꯡ ꯃꯀꯣꯛ ꯄꯥꯟꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯣ ꯆꯥꯅꯕ ꯄꯨꯔꯛꯂꯒ ꯆꯪꯂꯛꯄꯗꯣ ꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯀꯤꯅ "ꯆꯪꯂꯛꯀꯅꯨ, ꯅꯪ ꯀꯅꯥꯅꯣ? ꯆꯪꯂꯛꯀꯅꯨ" ꯍꯥꯏꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ "ꯀꯤꯒꯅꯨ ꯅꯨꯄꯤ ꯃꯆꯥ, ꯑꯩꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ, ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯩ ꯅꯉꯣꯟꯗ, ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯍꯩ ꯔꯥ ꯁꯤꯡ ꯑꯁꯦ ꯆꯥꯎ"꯫ ꯅꯨꯄꯤ ꯑꯗꯨꯅ "ꯃꯇꯧ ꯀꯔꯝꯅ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯃꯥꯡꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯣ ꯂꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯗ ꯂꯤꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯃꯤꯟꯅꯔꯛꯄꯗꯒꯤꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯅꯨꯡꯁꯤꯅꯔꯛꯂꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯃꯤꯟꯅꯔꯦ꯫ ꯂꯦꯞꯇꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯄꯤ ꯑꯗꯣ ꯃꯆꯥꯅꯨꯄꯥ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯆꯥꯕꯨ ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯂꯩꯇꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯖꯤꯕ ꯄꯥꯟꯕ ꯄꯨꯝꯅꯃꯛ ꯃꯆꯥꯃꯛꯅꯤ ꯈꯜꯂꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯑꯣꯡꯗ ꯃꯁꯛꯇ
ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯒꯤ ꯏꯃꯥ ꯑꯗꯨꯕꯨ ꯍꯤꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯕꯦꯝꯃ, ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯔꯒꯅꯨ꯫ ꯁꯨꯝꯗꯧꯁꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝꯗ ꯂꯥꯛꯂꯕꯅꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯑꯗꯨꯅ ꯏꯅꯦꯝꯕꯣꯛꯀꯤ ꯃꯌꯨꯝꯗ ꯂꯩꯔꯨꯔꯁꯤ, ꯑꯗꯨꯒ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯆꯠꯂꯁꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯍꯣꯏ, ꯑꯗꯨꯅ ꯐꯔꯒꯅꯤ ꯍꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯒ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯇꯥꯅꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯅꯦꯝꯕꯣꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯦꯝꯕꯣꯛꯇꯤ ꯌꯥꯝꯅ ꯁꯣꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯇ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗꯕ ꯃꯈꯩ ꯂꯩꯔꯕꯅꯤꯅ ꯌꯥꯝꯅ ꯁꯣꯟꯖꯜꯂꯝꯂꯤ꯫ ꯃꯃꯥꯕꯨ ꯍꯦꯛ ꯎꯖꯕꯃꯛꯇꯗ ꯅꯨꯄꯤ ꯑꯗꯣ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯒ ꯃꯃꯥꯗ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯒ ꯀꯞꯆꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯃꯥ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯃꯆꯥꯅꯨꯄꯤ ꯑꯁꯦ ꯍꯤꯡꯂꯝꯂꯤꯕꯅꯣ ꯈꯜꯂꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯃꯥꯗ ꯂꯤꯔꯝꯂꯤ, ꯑꯃꯠꯇ ꯆꯤꯊꯗꯅ꯫ ꯑꯁꯨꯝꯅ ꯂꯤꯔꯛꯄ ꯑꯗꯨꯗ ꯃꯃꯥ ꯑꯗꯨꯁꯨ ꯈꯪꯖꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯗ ꯍꯥꯟꯅ ꯌꯣꯡꯀꯣꯛ ꯄꯥꯜꯂꯝꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤ, ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯩꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ꯫ ꯍꯥꯏꯔꯛꯄꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅꯁꯨ, ꯏꯃꯥ, ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯌꯨꯝꯗ, ꯑꯩꯈꯣꯏ ꯏꯃꯥꯕꯨ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯈꯤꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ, ꯍꯥꯏꯕꯗꯤ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯡ ꯉꯥꯛꯄ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯀꯅꯥ ꯀꯅꯥꯅꯣ, ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯦ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅꯤ, ꯃꯃꯥꯡꯊꯛꯇ ꯃꯥꯡꯈꯤꯕꯗꯨꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯣꯡ ꯉꯥꯛꯄ ꯑꯗꯣ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ꯫ ꯅꯍꯥꯛ ꯑꯁꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯅꯗꯨꯅ ꯂꯩꯔꯨꯔꯕꯅꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯤꯔꯝꯃꯨꯀꯣ, ꯑꯩ ꯏꯅꯤꯡꯊꯧꯕꯨ ꯑꯃꯨꯛꯇꯪ ꯀꯧꯊꯣꯛꯂꯨꯈꯤꯒꯦꯀꯣ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧꯒꯤ ꯊꯣꯡ ꯉꯥꯛꯄ ꯅꯨꯄꯥ ꯑꯗꯣ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨꯗ ꯊꯣꯡ ꯉꯥꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯂꯤ꯫ ꯑꯁꯨꯝꯅ ꯊꯣꯡ ꯉꯥꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯄ ꯑꯗꯨꯗꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯕ, ꯑꯩꯒꯤ ꯏꯆꯥ ꯂꯥꯛꯂꯕ, ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯕꯀꯣ, ꯑꯩꯒꯤ ꯏꯆꯥ ꯁꯤꯔꯝꯗ꯭ꯔꯕ? ꯑꯁꯨꯝꯅ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔꯒ ꯂꯣꯏꯅꯅ ꯀꯣꯟꯊꯣꯡꯗ ꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯒꯤ ꯁꯛꯇꯝꯕꯨ ꯎꯖꯕ ꯐꯪꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯀꯣꯛ ꯑꯁꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯀꯣꯛ ꯄꯥꯜꯂꯝꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯄꯥꯕꯨ ꯎꯖꯕ ꯃꯤꯀꯨꯞ ꯑꯁꯤꯃꯛꯇꯗ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯄꯦꯟꯖꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯃꯍꯥꯛ ꯑꯁꯤꯅ ꯑꯩꯒꯤ ꯇꯥꯂꯣꯏꯅꯤ, ꯑꯉꯥꯡ ꯑꯁꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ꯫ ꯑꯁꯨꯝꯅ ꯃꯊꯪ ꯃꯊꯪ ꯃꯁꯛ ꯇꯥꯛꯂꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯕ, ꯑꯩꯒꯤ ꯏꯁꯨꯅꯤ ꯍꯥꯏꯕ, ꯑꯩ ꯑꯁꯦ ꯏꯁꯨ ꯐꯪꯂꯕꯀꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅꯁꯨ, ꯀꯗꯥꯏ ꯑꯩꯒꯤ ꯏꯁꯨ ꯑꯗꯨꯕꯣ? ꯑꯁꯨꯝꯅ ꯃꯕꯣꯛꯅ ꯃꯁꯨꯕꯨ ꯄꯝꯂꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥ ꯃꯄꯥꯗ ꯂꯣꯏꯅꯃꯛ ꯇꯝꯂꯝꯃꯤ, ꯑꯃꯠꯇ ꯆꯤꯊꯗꯅ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯣ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯃꯥ ꯑꯗꯨꯕꯨꯁꯨ ꯀꯣꯅꯨꯡꯗ ꯄꯣꯔꯛꯇꯨꯅ ꯂꯩꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛ ꯂꯩꯔꯥꯛꯊꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫
ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯈꯤꯕꯤꯛ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ